Mema Sanjaugi nupi atombini. Sanjaugi ahanba nupi thambal ado laibak thibadagi Piyainu bu pokpa matamda taibang asi thadokduna chatkirame. Matam aduda piklibi machanupi adugi khallaga Sanjauna Mema bu imung aduda pusilakibani. Matam kharadi Mema Piyainu bu macha sakna nushina yokjarame. Adubu Mema gisu machanupi phaibok poklaba matungdagidi machanupi Piyainu bu thina ngangba chaiba tawraklame. Sanjaudi ayuk anganbadagi thabak suba chatpana maram oiraga machanupi bu luna adum tawbiraboita ningjarame. Memagi machanupi phaibok adugi mamingna Chambi amasung Chumchum kaurame. Makhoi anisu matamgi matung ina laisabi mapung pharaklame. Mamagi matau lawduna machanupi ani adusu yamna phattabi haibado oirame. Warigi marakthadna mayamgi minute ama anitang puzage mayam sabirakano. Aikoigi channel asigi listeners singi maraktagi waribu ibada interest leiba waribu iba haiba amade aikoigi channel asida wari haphaningba wari pahaningba leiba taragadi aikoigi pizariba WhatsApp number asida adomadumgi wari sing ado aikoigi channel asida thabirakpa yagani aduga thabirakadoriba wari sing adugi aikoina yamba yamdaba tawbimal khangbu uchaboina aikoi soidana makki wari adugi pet tawsagani aduga Aikoigi channel asida regular amadi pet writer ama oibagi khudong chaba dusu pizari wari ase short story oigadabane aduga folk the best tawgadabane aduga wari ase yamdrabada word listing ahunga changa phawdi yohanbirakadabane aduga yam nungaiba amasu leiri mayam aikoigi tha khudingi aikoina writers singi maraktagi aikoina tha khudingi lucky writer amamam khanjagani Khanbagi niyom sidi yam laye haidi thabiragliba wari sing ado aikoina thagachaba matamda within 24 hours ki manungda khwaidagi yamna views yam kiba numit henkridi yadeko within 24 hours ki manungda khwaidagi views yam kiba wari adugi writer da aikoina rupees 2000 gi cash award amasu additional oina pizagani ado mayam interest lai taragadi aikoigi WhatsApp number asida phabirakpa yagani mayam wari tabiro Matam chuppada mache Piyainu asoiba thiduna mamada wakatpa liplamde. Makhoina hena kalaglibagi maramde Piyainu di aduki matek masak matau phajai. Auba pakhang kayagi thamoi sumhatningai oiba gun chenbini. Aduga memagi machanupi ani adudi ngauzabagi wa khaktane. Masaktadi mina kaya pamnaba oide. Phajabadi yamna saba phaibokni. Nongma ayuki matamni Sanjau Mangolda mahaki yompak adu sengtoktuna leijarami. Tanja aduda Piyainu makhutta hangam maru khara puthoraklaga mapabungda sinarae. Ish hangam maru asidi onthoknubu yamkhreda. Baba kaisu yamdabanida aikoigi labuk aduda mayam ase tharaga mayam hawaningdana tawbani. Ado baba aisu nangi natung inaraktuna thabak suba aduda sarok yahanbiyo. Sanjau noklaga machagi makok aduda nungsina nanthabiraduna ihe nangdi laisabi pharakpada ngairi matau karamna ichana asuk wakraba thabak adubu karigi suhangadoribano ichadi laipak asida nahaktagi naguntabu sakna sonaribani nangi damak ipana awatpa amata leheloi ko ai awatpa leibagi natiye baba aisu thabak suba aduda ipagi mateng pangningduna tawbani Ihe, amuka suhairak lene. Mapa macha nungsinana wari sanaba adu ubada phattabi faibok adudi saubana mai hore. Kudagaduda imung adudagi thoraklaga. Chambina khol kalapna. Baba, thabak chakhiroidro. Chaladabani. Kari tawrabage. Nakhoi anina adu gyamna phingliba aduba. Nateda baba. Sum aduda phamduna leibaduda matamse. Thengjin khrabadi thabak subada sintha panglaroi haijabani icha singsidi wakhal yamna tareda adumna loksing leibi oigadabani aigi ichadi aduni aine thabak suba chalukhige nachene haiba wa iluko wa ase hairam laga Sanjau do labuk maikai pangkirame khudagadu da noklamba Piyainu gi maithong ado upai leisadaba amagum nungaitaba sakphamda onthoraklame Chambi makhutu thillaga he aina nangonda aigi babunga wari sanaba yaroi haiba natro
Nangna su yamna lamheli se kaigino. Chum su mateng pangsilai. Mamangai matamdagi hairak mache ama oiraga manau singna haiba wasu inde. Yamna phattaba mache ni nang. Inau, adumna nache aingoda ngangbudo tokpiro. Aina khoi ani na haiba wafam sing ase matungdagidi ngamnanaba hotnajarage. Tanja aduda mema ado imungdagi sanabuna makak paiduna thoglai. Aduga piyainu da langsilaklaga. He, mama chabi. Napabung ado chakrabadi. Nahan makai ising sotpa chapa ado kauriba karigino. Swaida wathi ngangnaduna ising sokpa chaloidabagi marai tawribado aina khangjare. Chalo, khudak asida ising ase soktuna puro. Loiraga chak amuk thonggadabani. Nathibong ado thakpiraba si phawbada. Namaduna aina ni he nangbu thakpiribase. Aduna ne nang aina minaigumna kharadi sizinaba tare. Natrabadi nahak yum asidagi tanthogadoribani. Imatona haiba wafam pumnamak ahinjage. Adubu yum ase natana nacha aigidi changjafam leizade. Yum asidagi tanthokpa haibado madutadi haibiganu imaton. Hey, kapsil lausinabadi haikraponi yengningdabana. Adugane masimasu khangjilu. Ai khakna haiba wa tagadoba natte. Aigi icha ani asina haiba wasu loina ingadabani. Phagani imaton. Wase hairaga piyainu ising sokpa sumtholakpa matamda mahakpu matam chuppada senaduna talaijaba lekagi pakhang amakhak leirami. Mamingna Yaifa kaurami. Piyainu thoglakpa adu ubada Yaifa thinthaba tawdana chensinjarae aduga piyainu ising sokpa laamni bra. Hoi ibung di kai tawba laamni bano. Sum koithorakpanida. Ada nang ubududa sum wari sanasina tawba. Ado nang yam hainadraba. Ado yuwana teda sum hangbani. Ado ibung di ningthaugi konungda thabak suba chatraba. Marak-marakta iningthawna karoklaba matamda ta oina chale. Atai matamdadi chatpa phangdreda. O ibung di suba nomba kanba miyoi sumale. Asumna piyainuga Yaifaga nokminaraga wari sanaba ado lotna ngasaidagi yenglibi phattabi phaibok ani ado saungna mayumda halaklaga mama memada paw adu tamjarami. Ihe adugi wabu karigi aduklona khalibano. Hayengmak nabani su ising sokpa aduda chatlaga nupa aduga wari sana thoklaga loirabadubu. Ado ima Yaifado aidi yamna pamjai. Yarabadi maga luhongnaba sinbiyoba. Wadu tabuda chum sauna. Karino, kaino jambiya. Mahak aina khanjarakpa kuirabani. Aidi ma yaudrabadi hingba ngamloi. Nangdi atopa oina khallu. Aidi mabu tasengna ne aina nungsirure. Luhongbado aiga hongani. Wase hairaga saktivi anido masam phoinaraga khana khalakli. Memana themlabaso taraktraba aduda sauna imungdagi patra ama lauthokloraga ani aduda ising haijillami. Matam aduda wakhal lakpadagi khanaba adu leplaga mamit khana yengnarami. Haujikti pharini ne se. Nakhoi anina adumna khanagadaba oirabadine. Ai noina haibaga amada tararoi. Nadema asum noina tawrase. Chumchumai khoi anida nusi phungtokpa ihan hanba aduga oina luhongba asida yanarase. Maduna pharani. Wafam asida chumchum nangdi kari wahai phongtokninge. Aisu wafam aduda yazare. Phari adudi matung amuk nakhoi ani khanaraklanu ko. Ai sakhi khoida chalaga lapoi khara lairukhige. Yum asida cheksina lairamu. Wa ase hairamlaga memadu chatkirame. Chumchum noklaga Yaipado soidrabani. Aigi puroiba oiba. Ahayo nasak khuthiduna. Nangi kari gun laidana mana nangoda nungsi phongtorakadoriba. Hera nangsu nasak phajai haiba yaroi. Nanaton khuchawduga namainina sempu asaba loidaba hek mankai. Kari nangdi kayam phajaradana namitnina iraw lauradana laibu malini he. Nana kong khuphanduga naraibak iten teladana. Ho taibang miyoiba mandre nasak ado sabu mali. Wadu tabada chumchum asawa phathaba ngamdraduna mamit ado imuk nganglaga chanbibu masam ado laktana foirami. Asumna makhoi anido amuk khatnarami. Mathangi numitni piyainuna sumang ado wai setlami madu loiraga pukridagi ising soklaga mamatongi irujananaba haiduna
ising adu lumbu sahalaga thanami. Tanja aduda mema hakam wawa challaga. Hai, napabungdi thabak jakrabra. Hoi madon, ngasidi thabak yam lehawe haiduna ayuk ngantana chakrabani. Ngasidi ising sokpado nanaw singa chapminaro. Makhoi sune yum masida sumlai sinbase ana maha chure haibani. Hoi madon. Tanja aduda chumchumna hangam mapal machugi fizol setli. Aduga chambina angangma machugi fizol setlaga makhutta sanabuna mamam pairaga thoraklami. Piyainu mataw aduda momon tawna. Inaw anidi ngasidi onthokna phajaida. Chumchumna napalga loinana. Nangonda thagatpiyo haide. Chalo nangi su sanabun putholo chalasi thengkrani. Piyainu hoi haiduna imungdagi sanabun lauthokduna thoraklami. Hai nakhoi ne langphang tawraga leganu sasat halo ko. Hoi maton. Wasi hairaga makhoi ahumdo ising sokpa mamangi achobo pukri aduda tholakle. Chambi akhoi baduda koyeng yenglaga asumna khanjarami. Masigi nupase tholakpa udine. Hojik phawba lakjaba jala. Chumchum so chap manana khanjarami. Makhoi ahum pukri adu yauraduna ising sokpa haurami. Talagaduda yaifado sagolam thauraduna laklami. Madu ubada phattabi faibok ani adu momonok jerei. Yaifana sagoladudagi kumtharaklaga asumna sonjerei. Masigi saktibi ani se mu yaura maline. Ngasidi thamoy gi bawase. Mafamda phongtoki khallaga lakjabani. Yetkadawrida ani se. Ising sokpa loirabada makhoi ahum adu pukri adudagi kakhalakle. Aduga chatpa hawe. Mata maduda yaifa khangkau kaurei. Amtangai khu. Khonjala du tabada chumchumna harauna. Kai haike haibanu ibung yaifa. Chambi so nanghawraroi matagom. Ibung yaifa kari takpige tabano. Yaifa faibok anidugi mataw aduda pungangakre. Yaifa na. Ai nakhoi jepi ainuda wafam amata haigina tawbani. Nakhoi nidunati. O yani hayo. Aidi engondo oiribo ningori. Chambido wakhalda sumna khanjai. Bhagise ai isada phongna nushi haiba ngamdabadagi icheda hairaga kona tambiyo haidoba soitana orangani. Asi hairaga momonok jai piyainuna. Ibong kari takpigadabano thuna haibiro imatona nganglani. Yaifana mahaki makhuta pairiba laina chomado piyainugi napada chinbirami. Aduga tablapa khonjelda. Piyaino, ay nangbo ay gitamoy asina khanjarak pakuirabani. Ngasidi, asam thamoy da phumdana thamba ngamlaktre. Nahakpo ay gitaloy ujaragi haiba sida ayaba bibiyo ba. Wada tabada piyaino mahaki manaw ani aduda ikaina yengjarai. Phattabi faibok ani adudi mataw aduda thamoy kaibana chakna yengli. Asawbana sumay hore. Khudingmak ado piyaino na langnam tawduna makhoi anibo ikaiba pibani haina khankre. Piyaino tapna. Ibong, aikhoi chatnanaba tawragi. Kona amuk thengnarase. Wasi hairaga makhoi ahumdo chatkre. Yaifa tungda asumna sonja hawe. Hoida, magi miding asina takpadi aibu kitangda oirabaso nushibagi sarukti yawba male. Wanaw shung leibasida ikaibagi soiramba yai. Matung mathanda tholakpada oina pakhum hanglagi. Somdana mayum yaurabada faibok anida sauna dari mapana duda famtharami. Matawado ubada memana. Kari tawre. Pipa kamlaga mugla isina. Ima, ayam pende. Yam sauni haisini. Haima. Adubu kaidawrage ima da sengna hayudana. Aingonda tamdana aina kamaina noigi asawbado khangadawribano. Yengo ima. Ichi ahalna chumchum ibanibu ibung yaifagi mamangda chokhalibani. Mayamna phate. Wasi hairaga thokiba thodok punamak tamjarami. Wada tabada mema sauna. Kari magumbe minaigumbana so aigi icha anida singnaba sai. Hai, kadai, kai chakre, lamchat naidabido. Tanja aduda piyainu maninglomdagi hangam maka khara hekladuna lakpa adu ubada mema khol kalapna. He, minai nubi, yam tuna sidala. Khangni ngasidina
ꯊꯤꯛ ꯇꯧꯒꯦꯕ ꯃꯃꯥꯇꯣꯟꯒꯤ ꯁꯞꯇ꯭ꯔꯥꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯦ ꯏꯃꯥꯇꯣꯟ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯆꯨꯝꯆꯨꯝꯅ ꯄꯤꯌꯥꯏꯅꯨꯒꯤ ꯅꯥꯄꯗ ꯊꯦꯠꯂꯤꯕ ꯅꯥꯆꯣꯝꯂꯩ ꯑꯗꯨ ꯐꯠ ꯃꯨꯜꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯅꯦꯈꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯆꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯑꯩꯅ ꯏꯌꯥ ꯑꯣꯏꯒꯦ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯈꯣꯏꯗꯥꯖꯔꯤꯕ ꯌꯥꯏꯐ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯆꯣꯞꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯝꯕꯤ ꯀꯞꯂꯒ ꯅꯪ ꯌꯥꯝ ꯐꯠꯇꯕꯤ ꯃꯆꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯠꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯄꯤꯌꯥꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯇꯣꯟ ꯏꯅꯥꯎ ꯑꯅꯤ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯏꯕꯨꯡ ꯌꯥꯏꯐꯕꯨ ꯂꯧꯅꯝ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯏꯅꯥꯎ ꯑꯅꯤꯅ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯐꯝꯗ ꯅꯨꯡꯁꯤ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯁꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤꯌꯦ ꯆꯨꯝꯆꯨꯝ ꯁꯥꯎꯅ ꯏꯆꯦ ꯅꯆꯤꯟꯒ ꯊꯤꯔꯛꯀꯅꯨ ꯅꯪꯁꯨ ꯏꯕꯨꯡꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯅꯥꯎ ꯑꯗꯨꯝꯅ ꯅꯆꯦ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯤ ꯅꯊꯤꯕꯣꯡ ꯑꯗꯣ ꯑꯩꯅꯅꯤꯅꯦ ꯊꯥꯏꯁꯦ ꯅꯣꯏꯒꯤ ꯑꯥ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯕꯤ ꯑꯁꯤꯕꯤ ꯅꯃꯥ ꯑꯗꯨꯅ ꯊꯥꯛꯄ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁꯦ ꯈꯔ ꯈꯔ ꯏꯜꯂꯨꯅꯦ ꯅꯪꯕꯣ ꯅꯪ ꯅꯣꯡꯃꯗ ꯆꯔꯥ ꯅꯥꯃꯠꯇ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅ ꯏꯃꯥꯇꯣꯟ ꯋꯥ ꯉꯥꯡꯕ ꯆꯩꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯇꯣꯟꯒꯨꯝꯅ ꯍꯨ ꯆꯦꯜꯂꯕ ꯊꯃꯣꯏ ꯑꯗꯣ ꯆꯦꯟꯗꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔ ꯃꯍꯥꯛꯅ ꯉꯟꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯅꯈꯣꯏꯅ ꯄꯟꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯃꯦꯝ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯏꯊꯛ ꯀꯥꯕ ꯁꯥꯏ ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯍꯥꯠꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩ ꯃꯆꯤꯡ ꯂꯥꯛꯂꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯗꯨ ꯋꯥꯅ ꯏꯃꯥꯇꯣꯟ ꯏꯅꯥꯎ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯖꯔꯔꯣꯏꯌꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯆꯨꯝꯆꯨꯝꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯒ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯖꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯂꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯌꯦꯡꯅꯩ ꯆꯨꯝꯆꯨꯝꯅ ꯏꯃꯥ ꯃꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯣ ꯁꯤꯔꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯆꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯥꯛ ꯐꯥꯛ ꯊꯥꯖꯤꯜꯂꯒ ꯍꯦ ꯍꯧꯒꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯟꯅꯔꯒ ꯂꯩꯒꯅꯨ ꯍꯧꯒꯠꯂꯣ ꯃꯦꯝ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯄꯥꯕꯨꯡ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯃꯅꯤꯡꯒꯤ ꯆꯤꯡ ꯑꯗꯨꯗꯅꯦ ꯐꯤꯅ ꯌꯨꯝꯁꯤꯟꯗꯨꯅ ꯍꯨꯟꯇꯣꯛꯂꯨꯆꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯋꯥ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯑꯗꯣ ꯏꯃꯥ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏ ꯆꯤꯡ ꯑꯗꯨꯗ ꯍꯨꯟꯗꯣꯛꯑꯝꯃꯨ ꯁꯥ ꯀꯩꯅ ꯃꯔꯥꯏꯅ ꯆꯥꯖꯈꯤꯅꯤ ꯋꯥꯁꯦ ꯍꯥꯏꯅꯔꯒ ꯆꯨꯝꯆꯨꯝ ꯑꯃꯁꯨꯡ ꯆꯝꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯕꯨ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨ ꯌꯧꯔꯕꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯊꯥꯗꯔꯝꯂꯒ ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯟꯖꯥꯎ ꯑꯗꯨ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯦꯝꯃ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯀꯣꯛ ꯁꯥꯅ ꯐꯝꯕ ꯑꯗꯨ ꯎꯕꯗ ꯁꯟꯖꯥꯎꯁꯨ ꯉꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯝꯂꯝꯂꯤꯕ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯑꯍꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯕꯨ ꯆꯥꯛꯀ ꯊꯣꯡꯂꯤꯕ꯭ꯔꯣ ꯃꯦꯝꯃ ꯇꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯃꯃꯥꯟꯅꯕꯤ ꯈꯣꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯊꯤꯕꯅꯤ ꯑꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯖꯥꯎꯗꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯆꯨꯝꯆꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯕꯨꯡ ꯏꯆꯦꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯖꯥꯅꯣ ꯅꯠꯇꯦ ꯃꯥꯕꯨ ꯆꯠꯀꯗꯧꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛ ꯅꯅꯤꯡ ꯊꯨꯡꯍꯟꯗꯤ ꯈꯜꯂꯗꯨꯅ ꯋꯥꯔꯧꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯂꯕ꯭ꯔꯣ ꯆꯝꯕꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯄꯥꯕꯨꯡ
ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩ. ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯇꯣꯝꯕꯤ? ꯍꯦꯛꯇ ꯍꯥꯏꯌꯨ. ꯏꯆꯦꯗꯣ ꯃꯍꯥꯛꯀ ꯈꯪꯅꯕ ꯑꯃꯈꯛ ꯂꯩꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯂꯩ ꯍꯦꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯒ ꯏꯆꯦꯒ ꯁꯣꯏꯗꯅꯃꯛꯀꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ. ꯁꯟꯖꯥꯎꯅ ꯑꯗꯨꯕꯨ ꯆꯝꯕꯤ, ꯅꯍꯥꯛꯄꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯅꯆꯦꯅꯒ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯑꯝꯕ ꯌꯥꯎꯕ꯭ꯔꯣ? ꯏꯄꯥ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯒꯦ. ꯄꯥꯕꯨꯡ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯂꯥꯞꯇꯛꯅ ꯎꯕꯅꯤꯅ ꯈꯪꯕ ꯉꯝꯗꯦ. ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃꯇ ꯇꯥꯛꯂꯝꯕ ꯂꯩꯇꯦ. ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯧꯔꯤꯁꯦ ꯑꯁꯤꯗꯅꯤ. ꯃꯥꯒꯤ ꯑꯔꯣꯠꯄ ꯋꯥ ꯑꯃ ꯑꯗꯨꯝ ꯊꯝꯕꯒꯨꯝ ꯇꯧꯋꯦ. ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯍꯥꯏꯕꯤꯗꯦ. ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯗꯦ. ꯍꯪꯂꯕꯁꯨ ꯑꯗꯨꯝ ꯁꯥꯎꯏ. ꯃꯥꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯗ. ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯑꯩꯈꯣꯏꯕꯨ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯗꯕ ꯃꯥꯜꯂꯤ. ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈꯤ. ꯁꯟꯖꯥꯎ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯐꯣꯡꯗꯣꯛꯂꯝꯕ ꯌꯥꯏꯗꯅ. ꯇꯁꯦꯡꯅꯃꯛ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ? ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯃꯣꯏ ꯄꯥꯕꯨꯡ, ꯁꯣꯏꯗꯅꯃꯛ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯔꯝꯒꯅꯤ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯥꯛꯈꯤꯒꯅꯤ. ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤ. ꯃꯃꯥ ꯑꯩꯕꯨ ꯑꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯈꯔꯗꯤ ꯂꯣꯠꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ. ꯑꯩꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯦ? ꯌꯥꯔꯦ ꯃꯦꯝꯃ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯒꯦ. ꯏꯆꯥꯗꯣ ꯎꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ. ꯋꯥꯁꯤ ꯍꯥꯏꯔꯒ ꯁꯟꯖꯥꯎ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯦꯝꯃ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯅꯨꯡ ꯋꯥꯍꯩꯗ ꯅꯪꯒꯤ ꯋꯥꯈꯜꯕꯨꯁꯨ ꯁꯨꯝꯕ ꯉꯝꯂꯦꯗꯅ. ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯁꯛꯂꯣꯟ ꯀꯌꯥ ꯑꯗꯣ ꯃꯊꯪ ꯌꯦꯡꯉꯨ. ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯇꯝꯂꯦ. ꯁꯣꯝꯗꯅ ꯀꯧꯖꯦꯡ ꯍꯥꯔꯧꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ. ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨ ꯇꯞꯂꯤ ꯍꯧꯒꯠꯆꯔꯛꯏ. ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯝꯃꯝ ꯃꯝꯕ ꯆꯤꯡꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯇꯣꯟ ꯏꯅꯥꯎꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ. ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ. ꯕꯥꯕꯥ, ꯅꯪꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯆꯥ ꯑꯩꯅ ꯁꯦꯕꯥ ꯃꯇꯣꯂꯨꯝꯅ ꯇꯧꯕ ꯐꯪꯂꯔꯣꯏꯀꯣ. ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯤꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯈꯛ ꯅꯨꯡꯁꯤꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯉꯥꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯂꯒꯦ. ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯇꯣꯞꯄꯤ. ꯃꯤ ꯀꯌꯥ ꯂꯩꯅꯗꯕꯁꯨ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯦ ꯊꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯒꯦ. ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯗꯦ. ꯄꯤꯌꯥꯏꯅꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯀꯅꯥꯃꯠꯇ ꯎꯗꯦ. ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯃꯤ ꯂꯩꯕꯒꯨꯝꯅꯗꯤ ꯇꯧꯏ. ꯂꯨꯅ ꯅꯥꯟꯅ ꯊꯝꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯅ ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯒꯕ? ꯐꯔꯦ, ꯊꯣꯡꯁꯨ ꯍꯥꯡꯂꯝꯃꯤ. ꯌꯨꯝꯕꯨ ꯑꯗꯣ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨ ꯂꯩꯔꯪ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯂꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯊꯣꯡꯀꯠꯂꯝꯃꯤ. ꯑꯍꯤꯡ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯊꯣꯡ ꯑꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯑꯃꯅ ꯌꯨꯝꯕꯨꯒꯤ ꯈꯥꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯈꯔ ꯑꯃꯅ ꯄꯤꯌꯥꯏꯅꯨꯅ ꯆꯥꯊꯣꯛꯂꯦ. ꯃꯁꯤ ꯂꯣꯏꯔꯒ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯕꯨ ꯍꯤꯒꯥ ꯌꯩꯔꯝꯃꯤ. ꯂꯣꯏꯔꯒ ꯋꯥꯃꯟꯈꯤꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯄꯤꯌꯥꯏꯅꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯀꯌꯥ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯍꯥꯞꯂꯝꯕꯁꯨ ꯂꯩꯇꯦ. ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯔꯥꯡ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯒꯨꯝꯅꯗꯤ ꯇꯧꯕꯅꯤ. ꯍꯣꯏꯗ, ꯃꯌꯨꯝꯅꯤꯅ ꯑꯔꯣꯠꯄ ꯊꯣꯡ ꯂꯩꯔꯝꯒꯅꯤ. ꯃꯗꯨꯗ ꯆꯪꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯆꯤꯟ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨꯖꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯥꯛ ꯑꯗꯨ
ꯊꯣꯡꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯝꯂꯝꯕ ꯑꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯑꯁ ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯤꯗꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝꯁꯨ ꯄꯤꯕ ꯑꯗꯨꯒ ꯁꯦꯕꯥꯁꯨ ꯇꯧꯕꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯍꯩꯅꯧ ꯑꯁꯦ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯎꯖꯥꯎ ꯑꯣꯏꯕꯅꯤꯅ ꯍꯦꯛꯄ ꯐꯪꯗ꯭ꯔꯦ ꯀꯔꯝ ꯍꯦꯛꯀꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯑꯃꯨꯟꯕ 3-4 ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯑꯩꯅ ꯆꯥꯅꯤꯡꯕꯁꯦ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔ ꯃꯥꯜꯂꯦ ꯑꯃꯨꯟꯕ ꯍꯩꯅꯧ ꯑꯁꯦ ꯀꯦꯜꯂꯛꯏꯁꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨ ꯍꯩꯅꯧ ꯑꯗꯨꯕꯨ ꯈꯣꯛꯂꯒ ꯍꯥꯎꯅ ꯆꯥꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯗꯨꯁꯨ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯕꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯕꯨ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤꯆꯪꯒꯤ ꯌꯨꯝ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯤꯌꯥꯏꯅꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯥꯜ ꯑꯗꯨꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯗꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯀꯤꯕꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯀꯞꯂꯛꯂꯤꯕ ꯑꯁꯤꯕꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯏꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯑꯣ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯤꯟꯊꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯁꯒꯨꯗꯕ ꯑꯃꯈꯛꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯀꯞꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯠꯄꯤꯔꯤꯕ ꯑꯩꯍꯥꯛꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯁꯛꯇꯤ ꯎꯗꯦ ꯑꯩꯕꯨ ꯎꯠꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯑꯣ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕ ꯑꯃꯟꯕ ꯎꯄꯨ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯀꯞꯂꯤꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯈꯠꯂꯛꯂꯦ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ ꯃꯗꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯅꯠꯇꯕ꯭ꯔꯅꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯂꯨꯍꯨꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯀꯨꯕꯗꯨꯗ ꯈꯪꯍꯧꯗꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯈꯦꯂꯕꯤ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯀꯣꯛꯊꯛꯇ ꯎꯞꯁꯤꯜꯂꯣ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯪꯕꯨ ꯂꯥꯏ ꯑꯃꯔ ꯅꯁꯛꯇꯤ ꯎꯗꯦ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯇꯥꯕ ꯐꯪꯏ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯁꯈꯦꯂꯕꯤ ꯑꯩ ꯂꯥꯏ ꯑꯃꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯨꯝꯕ ꯃꯤꯑꯣꯏꯅꯤ ꯑꯩꯒꯤ ꯁꯛ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ ꯌꯥꯔꯕꯗꯤ ꯃꯗꯨꯒꯤ ꯂꯨꯍꯨꯞ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇ ꯑꯃꯨꯛꯇ ꯎꯞꯁꯤꯜꯂꯨꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯎꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯄꯥꯡꯊꯣꯛꯂꯒꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯗꯣ ꯏꯐꯝꯗ ꯇꯥꯛꯄꯤꯌꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯁꯤꯀꯣ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯂꯨꯝꯅ ꯂꯧꯖꯔꯤ ꯀꯩꯗꯧꯅꯨꯡꯗ ꯂꯩꯈꯥ ꯇꯥꯍꯟꯖꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯄꯤꯌꯥꯏꯅꯨꯅ ꯂꯨꯍꯨꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯍꯦꯛ ꯎꯞꯁꯤꯟꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯦ ꯌꯨꯝ ꯑꯗꯨ ꯑꯆꯧꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨꯒꯤ ꯁꯦꯒꯥꯏꯔꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯩꯒꯤ ꯃꯪꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯥꯏꯕꯪꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯦ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯁꯛꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯐꯤꯖꯣꯜꯅ ꯔꯥꯖꯀꯨꯃꯥꯔꯒꯨꯝꯅ ꯂꯩꯇꯦꯡꯂꯕ ꯁꯕꯥꯟ ꯆꯣꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯝꯕ ꯑꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯈꯦꯂꯕꯤ ꯑꯩꯍꯥꯛ ꯆꯤꯡ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛꯅꯤ ꯏꯃꯤꯡꯅ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯏ ꯑꯩꯒꯤ ꯃꯤꯡꯅ ꯄꯤꯌꯥꯏꯅꯨ ꯀꯧꯖꯩ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯣ
ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯁꯨ ꯇꯥꯏꯕꯪ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯔꯝꯗꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯌꯨ ꯌꯥꯗꯕꯒꯤꯗꯃꯛ ꯆꯤꯡ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯁꯒꯨꯗꯕ ꯑꯃꯈꯛ ꯑꯣꯜꯍꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯨꯍꯨꯞ ꯑꯁꯦ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯞꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯅ ꯁꯀꯦꯂꯕꯤ, ꯂꯨꯍꯨꯞ ꯑꯁꯤꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏꯁꯨ ꯑꯣꯏꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯏꯕꯣꯡ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪꯕꯨ ꯑꯍꯥꯟꯕ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯒꯨꯗꯕ ꯑꯣꯏꯕꯅ ꯅꯐꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯊꯛꯆꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯑꯩꯍꯥꯛꯅ ꯄꯥꯡꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯅꯥꯕꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯕ, ꯆꯥꯛ ꯊꯣꯡꯕꯤꯕ, ꯌꯨꯝ ꯑꯁꯤꯕꯨ ꯁꯤꯠ ꯅꯥꯜꯍꯟꯕꯤꯔꯝꯕ, ꯃꯗꯨ ꯃꯌꯥꯝ ꯑꯗꯨ ꯅꯪꯅꯔꯥ? ꯍꯣꯏ, ꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯀꯨꯏꯔꯕ ꯐꯥꯎꯕ ꯅꯍꯥꯛ ꯂꯨꯍꯨꯞ ꯑꯗꯣ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯁꯥꯎꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯋꯥꯔꯧꯖꯕ ꯀꯩꯁꯨ ꯂꯩꯇꯦꯗ, ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯀꯤꯖꯕ ꯐꯥꯎꯏ꯫ ꯑꯗꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯄꯤꯌꯥꯏꯅꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯌꯥꯗ ꯊꯝꯖꯩ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯂꯣꯌꯥ ꯁꯥꯎꯅ ꯃꯈꯣꯏꯕꯨꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯄꯔꯥ ꯁꯣꯏꯗꯅ ꯇꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯁꯨꯡ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯁꯤꯜ ꯂꯥꯡꯂꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯌꯥꯏꯅꯨ, ꯅꯍꯥꯛꯀꯤ ꯅꯃꯥꯇꯣꯟꯒ ꯅꯅꯥꯎꯁꯤꯡꯒꯗꯣ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ? ꯄꯤꯌꯥꯏꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯎꯞꯂꯤꯕ ꯂꯨꯍꯨꯞ ꯑꯗꯣ ꯁꯅꯥꯒꯤ ꯂꯨꯍꯨꯞꯅꯤ꯫ ꯃꯗꯨꯒꯤ ꯂꯨꯍꯨꯞ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯒ ꯃꯗꯨ ꯅꯠꯇꯕ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯤ ꯑꯣꯏꯕ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏꯅ ꯎꯞꯂꯕꯗꯤ ꯍꯪꯉꯣꯏ ꯑꯣꯟꯊꯣꯛꯍꯟꯕ ꯉꯝꯕ ꯂꯨꯍꯨꯞ ꯑꯅꯤ ꯑꯃꯒ ꯂꯩ꯫ ꯃꯗꯨ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯍꯌꯦꯡꯃꯛ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯧꯈꯤꯕ ꯏꯕꯥꯅꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯗꯨꯅ ꯇꯥꯍꯜꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯆꯥꯎ-ꯑꯔꯝ ꯄꯥꯝꯃꯤ ꯂꯧꯅꯝ ꯍꯩꯕꯤꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛꯅ ꯍꯩꯁꯤꯡꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯐꯖꯅ ꯈꯪꯏ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧ꯫ ꯐꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗꯣ ꯍꯌꯦꯡ ꯎꯖꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗ ꯄꯤꯌꯥꯏꯅꯨ ꯐꯖꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯁꯟꯖꯥꯎꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯕꯛ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨꯒ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯅꯪꯒꯤ ꯑꯣꯏꯕꯗ ꯈꯨꯗꯣꯞ ꯑꯁꯦ ꯃꯇꯤꯛ ꯆꯥꯗꯦ꯫ ꯍꯦ ꯑꯉꯥꯡ, ꯑꯗꯨ ꯈꯨꯗꯣꯞꯇꯨ ꯅꯪꯉꯣꯟꯗ ꯁꯤꯕꯗ ꯈꯣꯝꯃꯤꯗꯨꯗꯤ꯫ ꯑꯉꯥꯡ ꯀꯗꯤ ꯍꯥꯏꯔꯛꯀꯅꯨ, ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕꯗ ꯆꯤꯜꯂꯤꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯛꯂꯦ꯫ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯅꯣꯡꯃꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯕ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡ ꯑꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯃ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯁꯟꯖꯥꯎꯗ ꯄꯤ꯫ ꯑꯗꯨꯒ ꯈꯠꯅꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕు ꯐꯨꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔꯥ, ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯈꯠꯅꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ? ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯅꯁꯛꯁꯤꯡꯗꯨꯒ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯆꯨꯝ ꯁꯥꯎꯅ, ꯍꯦꯔꯥ ꯏꯃꯥ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯗꯅ꯫ ꯑꯗꯨꯅꯦ ꯏꯃꯥ,
ꯅꯪꯅ ꯅꯁꯛ ꯊꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯊꯤꯔꯤꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯁꯦ ꯂꯧꯔꯝꯂꯕꯗꯤ ꯀꯌꯥꯝ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯂꯩꯁꯥꯔꯤꯀꯥꯟꯗ ꯐꯥꯕꯁꯦ ꯏꯃꯥꯅ ꯐꯥꯔꯒ ꯂꯧꯔꯤ ꯑꯣꯏꯔꯝꯅꯤ ꯍꯦ ꯅꯃꯥ ꯑꯩꯉꯣꯟꯗꯁꯨ ꯏꯊꯛ ꯀꯥꯕ ꯁꯥꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯌꯧ ꯌꯧ ꯇꯧꯅꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯟꯖꯥꯎ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯖꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯕꯥꯕꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯏ ꯀꯅꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯐꯤꯖꯣꯜ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯃꯥꯜꯂꯤ ꯅꯍꯥꯛꯄꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯄ꯭ꯔꯣ ꯕꯥꯕꯥ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯑꯍꯜ ꯄꯤꯌꯥꯏꯅꯨꯅꯦ ꯁꯟꯖꯥꯎ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯄꯤꯌꯥꯏꯅꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯖꯔꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯅꯍꯥ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯏꯄꯥꯗꯤ ꯅꯪꯕꯨ ꯎꯗꯕꯗ ꯀꯌꯥꯝ ꯋꯥꯏ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯅꯄꯥ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯆꯨꯝ ꯇꯞꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯃꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏꯖꯥꯠꯂꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯔꯒꯕꯨ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯤꯗꯨꯗꯤ ꯁꯟꯖꯥꯎ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯔꯗꯨꯅ ꯂꯥꯛꯑꯣꯅꯦ ꯃꯃꯥ ꯅꯆꯥ ꯑꯍꯜꯁꯦ ꯍꯜꯂꯛꯑꯦꯅꯦꯍꯦ ꯆꯨꯝ ꯆꯝꯕꯤ ꯅꯆꯦ ꯍꯜꯂꯛꯑꯦꯅꯦꯍꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯌꯥꯏꯅꯨꯗ ꯍꯪꯀꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯦꯃꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯒ ꯏꯃꯥꯇꯣꯟ ꯑꯩꯅ ꯏꯃꯥꯇꯣꯟꯗ ꯀꯩꯁꯨ ꯇꯥꯛꯂꯝꯗꯅ ꯆꯠꯄꯒꯤꯗꯃꯛ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯉꯥꯛꯄꯤꯌꯨ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯟꯖꯥꯎ ꯂꯩꯕꯅ ꯇꯥꯠ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯅꯠꯇꯦꯌꯦ ꯅꯣꯛꯀꯗꯧꯕꯅꯤ ꯆꯨꯝ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯀꯩꯅꯣ ꯏꯆꯦ ꯑꯍꯜꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯨꯕ ꯑꯗꯨꯗ ꯋꯥꯈꯜ ꯑꯁꯦ ꯆꯣꯏꯈ꯭ꯔꯕꯖꯥꯠꯂ ꯑꯩꯈꯣꯏꯅ ꯐꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯕ ꯃꯥꯜꯂꯤ ꯍꯥꯏꯌꯨ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯣ ꯉꯁꯤꯗꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯨ ꯄꯤꯌꯥꯏꯅꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯣꯡꯃ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡ ꯑꯃꯗ ꯂꯩ ꯍꯦꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯌꯨꯝ ꯑꯃꯈꯛ ꯊꯦꯡꯅꯩ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ ꯂꯨꯍꯨꯞ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯎꯞꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯃꯥꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯖꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯔꯝꯃꯤ ꯑꯗꯣ ꯏꯃꯥꯇꯣꯟ ꯕꯥꯕꯥ ꯏꯅꯥꯎꯋꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯊꯣꯔꯛꯂꯦ ꯁꯟꯖꯥꯎꯁꯨ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯖꯅꯤꯡꯗꯨꯅ ꯌꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯌꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯣꯅꯨꯡꯒꯤ ꯑꯔꯪ ꯑꯔꯥꯛ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯄ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯃꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯍꯨꯔꯥꯟꯗꯨꯅ ꯃꯐꯤꯗ ꯌꯦꯞꯁꯤꯜꯂꯝꯃꯤ ꯂꯣꯌꯥ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯆꯨꯝꯅ ꯆꯝꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥꯁꯨ ꯐꯪꯗꯦ ꯏꯆꯦ ꯑꯍꯜꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨꯕ ꯄꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯌꯥꯗ ꯃꯊꯪ ꯇꯥꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯣꯌꯥꯅ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯜ ꯈꯔ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕꯅꯤ ꯃꯗꯨꯁꯨ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯃꯦꯝꯃꯅ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯁ ꯃꯥꯒꯤꯁꯦ ꯍꯣꯔꯦꯟ ꯁꯅꯥ ꯈꯧꯖꯥꯎ ꯄꯤꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯗꯕꯅꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯗꯣꯜ ꯄꯤꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯂꯣꯌꯥꯅ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯒ ꯁꯟꯖꯥꯎꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯦꯝꯃꯒꯤꯅ ꯐꯖꯔꯕ ꯈꯨꯗꯣꯞ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯆꯝꯕꯤ ꯉꯥꯏꯉꯝꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯄꯤꯗꯣꯏꯅꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯈꯨꯗꯣꯜꯅꯤ
Wasi hairaga Loyana Piyanuda ingit tawraklame. Matam maduda upu amadagi phazaraba sanagi luhub ani khak puthoraklame. Madu ubada phaibok ani adudi matin taba makhai yengduna laikre. Se, sina nakhoi anigidamak yamna tangna semjabani. Pamdraba. Chumchumga chanbigadu wakhal tarakladuna nanghawraroi matagum luhub adu phatlauna lae. Aduga makogaduda hek upsilaba matamdadi. Khangaude khudagaduda hangoi onthokre. Matawaduda me maga sanjawgadu ngakna yengjarame me masauna. Karino piyaino. Nahakise namato naibu apoktabini haibegi asumna aigi ichasing asibu olibra. Yengu moi babong. Hojikti nachanupi ahal asigi lamchat ase. Mitmangda uthorakledana. Sanjawsu asengba khangdabana piyainu bu yamna sauraga. Karigino piyaino. Nahakbu namasakna yupiribi asibu asumna tawba hongnabra. Nahakbu aigi icharo. Matam chuppada. Lemjabita oi khanbadi manung thongda hugi pukchel chelamlaba ko. Loyana kolkalapna ipagumlaba hu chelibadi nahaki nachanupi ahal ase nate. Piyainugi mamato nasini. Wado hairaga mamangda thokiba thodok aduga makoi ani nasinakiba lalong punnamak tamjarame. Wafam pumnamak khanglabada sanjaw sauna memabu kopangna onduna phurame. Moi babong ai lale. Amukhana tawsararui. Piyaino se napabung se amukta themjilo. Ai mana kopangna tharakliba se yamna naiyeba. Piyaino mamatongi awaba do yengba ngamdraduna themjinbige tawba aduda Loyana tumina layu haibagum ingit tawrae. Hoida makhoi humna engonda otkiba dugidamak hairuragadi makhoi bunga pipam thokde. Aina kayada wana aigi layu ikhrabe ima adubu ningsingduna kapchakhiba. Mema upai laitrabada achengba tanja yenglaga chenkirame. Mema chenkiba adu ubada hangoi onkhribi phaibok anidusu chongduna mamagi matung inakhirame. Aduga tungdana sanjawna tanarame. Adubu thapna chenkibana phangba khawbudi laitre. Sanjaw machanupi amasung mayanupa adugi manakta amuk halaklaga. Ipagi bema napa ainadi namatona se yamna phai khalubana. Ichana adu wana lelamgani haibadi khaludabani. Madugidamak ipabu warauganuko. Aduga nupa macha ai ichanupi asigi thawai asibu kanbibagidamak nahakbu thagachari. Nade adumna haibiganu. Piyainu na pumnamak kanbibani. Mahaki pukchal chawba langnam laitaba afaba pukchal chenbana phibam masai yawraklibani. Hojikti nungaina ayet apan yawdana aikhoi punna himinaragadabani. Adubu makhoi humdudi khamdauba hangoi so onkhre. Makhoibu hanagumna onthokanse haibabu loina chenkre. Makhoi hongi wado palakano. Hangoi onbada matik charaba misak ngaktani. Loyamu monoglaga Parese makhoi humaduna mafam asida amuk halaklabadi lale haijaraklabadi ngakpirase. Natrabadi aikhoina makhoibu kadaida thirugani mafamsu khangba nate. Asamna imung adu numit asidagi yamna nungaina awada pa laitana nungai yaifana pankirame.